Yaipare ngasi haisak malefam palsa kumsing lising homga samri kunga humdoi kumja tihauna ba thasa nahuna ba waxing thagi agogi taraga ni thoni pan ba koronumit yai paraba thangja haidana ihun tamlaba mangang laning hangi matamda kuman jeding piba yagna asinglaba nanong haisak hanbagi matamdagi sandarakpa adumlaba agogi pungaje mai kita kesin kapsula ka mai kita holo ya pungaje mai holo kesin kapsula mai holo auna masi punga mai waidana akoi gi ima imoinu si kapi mai gi horpomni nanong hai chaki matamda akoi gi Yomi Laren Tautan Basi, two of Matamda, Magi by Shasi, the Quigi, Pangbanati, Tabung Limpunda, Ashaba Paubanati, other Ima Munizin Head, Tabung Malemda, Away Kongarakba, Matamda, Away Leta Pumlapu Matamdagi, Kapi Maitan Arabaze, Masi Sabahogi, Korogi, Miki Mangala, Sabahogi, other Masi. Mangang the Yahoba, Luang the Saktaba, command the Hipaidana, Away Ima Munuji, Masilay, Masiadana, Imunu Lady, Commandalay, Abadi, Masigi one Toxi, Matamatang, Sapsaba, Numpangi, Wariji, Konlega, and Matang, Matangmatuna, Hajarke, Masidi Matang, Sate, Adana Sejda, Masi Imunu Lukapasi, Sumaitogna, Aquena, Luxi, Amakakang, Punga Laruki, Maninga Sita, Aquagi. Thong taka da banati aseng ba imunu gi lagen tarak matamda sumai tawdna akoi gi se mase singhai pang bata lari ba malem na lei bata singhai da lei adana sejda han bada ima imunu na malem kumdarak baki mapamni masida lari je mase singhai pang bada ama taksari je chagluk ama ima imunu gi matangda mase ima imunu na amuk masejda akoi gi Sigai Bangbati Kumdaraga, Away Masajida Tabunji, Himbung and Nobagita, Jokwa Takpa Kanba, Shem Sabaji, Promoxing, Matau Mangamasi, Pasan, Nomunda, Matau Homaji, Pang Token Lady B, Mai, Munuki, Sankonbi, Masijina, Away Masajida, Away Legani, Masidwangi, Mapamli, Away Hilling Matabu Wang and Kani, Masiniko, Matanga, Imai Munu, Lairu, Maning Magay. Maning Magazine message the Quena, Larusi, Marinsta Quena, Taiba, Aquegi, Saluk Ama, Masida, Saluk Ama Tamizi, Masi Ima Munusna, Aquegi, Mongba Jumlen, Asida, Kundana, Pamdana, Masi Hiptana Kortana, Laiba, Amuhogatpa, Manganga Mohogatpa, Wanga, Musatama, Kumandam Hipa, Smite Ogana, Magi, Makon Haitare, Magi Makon, have Imane Kangai. Yom Hana Kani, Yom the Yum Taba, Imai Yumji, Masiniko. Adana Masi Yumniki, Masajida, Amakang Takani, Saruki, Habiti, Sijda Kuna, Sal Homes, Takata Banati, Assembly, Swana, Masi, Sigaitama, Mayam Dama, Maning Dama, Smito Dana, Imai Munugi, Nano Hachaki Matamda, Agogi Larinto Kangbana, Sataramba Potunico, Masena Taxarici, Larinto Kangba. Larinto Sanamegi Larin Lashon Hoduki Badgumba Nasiki say Lisa Traka Nippon Lisa Taraka Nipponga Lisa Taraka Nipponga Lang Nipponga Lissing Lisa Taraka Nipponga Lang Nipponga Lissing Nipponga Nitawana Pangi Badgumba Away Tamunamupong Taibang Migi Makoni Maki Matangdi, if the Pangbalere, if the Pangwana Prapuklen way, or since my doctor, when Imai Muniki Kumgilayan as Aquena Taibani, Masi like from J Matang, some lack was now, Masi Aquay Pamen Gilcose, Masi Pamen Gita, Aquay Takani, Smana Lukama, Masi Aquay, we the Takoya Dico, she would have Taway, Masina Leche. Makha, I know Makada some Saraka Taxi, Kamergan Haimatam, Makogi, Makaji, Aquena Nasiji, Imonu, Imagina, Koro Degi, Koromor, Taretaki, Malem like Haron, Tareta, Sapungapa, the Aquay Hanba,
ꯀꯨꯝꯒꯤ ꯂꯥꯏꯌꯦꯟ ꯇꯥꯏꯒꯦꯗꯅ ꯈꯣꯡꯗꯥꯔꯛꯄ ꯃꯇꯝꯗꯣ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩꯅ ꯃꯁꯤꯗ ꯃꯈꯥꯗ ꯎꯠꯆꯕꯅꯤ ꯁꯤꯅꯤꯀꯣ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯔꯟꯕꯒꯤ ꯈꯨꯕꯝꯗ ꯃꯁꯤ ꯁꯤꯅꯤꯀꯣ ꯂꯨꯛꯁꯦ ꯇꯥꯛꯄ ꯎꯔꯦꯞꯇ ꯇꯥꯛꯄ ꯌꯥꯗꯦ ꯎꯔꯦꯞ ꯄꯥꯕꯗꯗꯤ ꯃꯤꯔꯝꯂꯦꯟꯁꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯃꯤꯔꯝꯂꯦꯟꯁꯦ ꯍꯥꯏꯊꯔꯛꯄ ꯃꯤꯔꯝꯂꯦꯟ ꯍꯥꯏꯊꯔꯛꯄꯁꯦ ꯃꯔꯍꯟꯕꯗꯒꯤ ꯍꯧꯔꯛꯑꯦꯕ ꯍꯥꯏꯊꯔꯛꯏꯁꯦ ꯃꯁꯤꯅꯤꯀꯣ ꯁꯤꯅꯤ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯤꯔꯝꯂꯦꯟꯒꯤ ꯍꯥꯏꯊꯔꯛꯄꯒꯤ ꯃꯇꯥꯡꯁꯦ ꯑꯩꯈꯣꯏꯅ ꯂꯨꯛꯁꯦ ꯇꯥꯛꯀꯅꯤ ꯁꯦ ꯏꯃꯣꯏꯅꯨꯒꯤ ꯆꯥꯎꯉꯥꯎꯕꯒꯤ ꯃꯇꯝꯅꯤꯅꯀꯣ ꯑꯗ ꯁꯤꯗ ꯃꯩꯁꯦ ꯂꯣꯏ ꯃꯨꯠꯂꯦ ꯃꯁꯤ ꯑꯗꯨꯕꯨ ꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯀꯣꯛ ꯑꯣꯏꯕ ꯃꯩꯁꯤ ꯃꯨꯠꯇ꯭ꯔꯤ ꯃꯌꯥꯏꯗ ꯐꯝꯃꯤꯁꯤ ꯏꯃꯥ ꯂꯩꯃꯔꯦꯟ ꯁꯤꯗꯕꯤꯗꯨ ꯃꯌꯥꯏꯗ ꯐꯝꯃꯤꯁꯤꯅꯤ ꯃꯁꯤ ꯏꯃꯥ ꯇꯔꯦꯠꯁꯤ ꯃꯃꯤꯡ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯃꯥꯒꯤ ꯃꯁꯛꯀꯤ ꯃꯊꯧꯒ ꯂꯣꯏ ꯂꯩꯈ꯭ꯔꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯃꯗꯨꯅ ꯃꯇꯥꯡ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯈ꯭ꯔꯦ ꯑꯗꯨꯅ ꯁꯤꯗ ꯃꯁꯤ ꯏꯃꯥ ꯇꯔꯦꯠꯁꯤ ꯃꯥꯂꯦꯝ ꯇꯥꯏꯕꯪ ꯄꯥꯟꯕ ꯑꯁꯤꯗ ꯌꯣꯛꯄ ꯊꯥꯛꯄ ꯀꯟꯕ ꯁꯦꯝꯕ ꯁꯥꯕ ꯍꯦꯛ ꯂꯩꯕ ꯑꯣꯏꯕ ꯈꯨꯗꯤꯡꯃꯛꯁꯤꯡꯁꯦ ꯇꯥꯏꯕꯪ ꯄꯥꯟꯕ ꯑꯁꯤꯗ ꯆꯪꯗ꯭ꯔꯕ ꯌꯥꯗ꯭ꯔꯕ ꯄꯣꯠꯂꯝ ꯆꯔꯝ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯄꯤꯕ ꯉꯝꯕ ꯑꯗꯨꯝꯕ ꯊꯕꯛꯁꯤ ꯄꯥꯡꯊꯣꯛꯄ ꯉꯝꯕ ꯑꯗꯨꯒꯨꯝꯕ ꯏꯃꯥ ꯇꯔꯦꯠꯁꯤ ꯁꯤ ꯂꯩ ꯏꯃꯥ ꯇꯔꯦꯠꯁꯤ ꯂꯨꯛ ꯑꯃꯃꯝ ꯑꯩꯈꯣꯏꯒꯤ ꯆꯥꯂꯨꯛ ꯑꯃꯃꯝ ꯇꯥꯛꯀꯅꯤ ꯃꯔꯝꯗꯤ ꯀꯨꯝꯒꯤ ꯂꯥꯏꯌꯦꯟ ꯇꯥꯏꯔꯛꯄꯒꯤꯅꯤꯀꯣ ꯁꯦ ꯂꯥꯏꯅꯧ ꯁꯅꯥꯃꯍꯤꯗꯒꯗꯤ ꯌꯥꯕ ꯅꯠꯇꯦ ꯂꯥꯏꯌꯦꯟ ꯇꯥꯏꯕꯒꯤꯗ ꯃꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯃꯩ ꯆꯪꯗꯕ ꯇꯧꯈ꯭ꯔꯗꯨꯅ ꯂꯣꯏꯔꯦ ꯂꯥꯏꯅꯧ ꯁꯅꯥꯃꯍꯤꯗꯗꯤ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒꯨꯝꯕ ꯃꯩ ꯆꯪꯕ ꯌꯥꯗꯦ ꯁꯤꯅꯤꯀꯣ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯆꯥꯛꯁꯪꯗ ꯏꯃꯣꯏꯅꯨꯁꯤꯅ ꯐꯝꯃꯒ ꯂꯩꯔꯤꯁꯤ ꯃꯁꯤ ꯏꯃꯣꯏꯅꯨꯁꯤꯅ ꯇꯥꯏꯕꯪ ꯄꯥꯟꯕ ꯑꯁꯤ ꯌꯣꯛꯄ ꯊꯥꯛꯄ ꯀꯟꯕ ꯑꯣꯏꯔꯒꯦꯗꯅ ꯃꯊꯪ ꯈꯣꯡꯗꯥꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯇꯥꯏꯕꯪ ꯄꯥꯟꯕꯁꯤ ꯍꯤꯡꯅꯅꯕꯒꯤꯗꯃꯛꯇ ꯐꯨ ꯍꯧꯕꯁꯤ ꯍꯧꯗꯣꯛꯈꯤꯕ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯅꯣꯏꯅꯤꯡ ꯊꯨꯝꯒꯅ ꯍꯧꯗꯣꯛꯄ ꯑꯗꯒꯤ ꯃꯁꯤꯒ ꯍꯧꯗꯣꯛꯈꯤꯕ ꯑꯩꯈꯣꯏꯒꯤ ꯇꯥꯏꯕꯪ ꯄꯥꯟꯕ ꯑꯁꯤꯗ ꯑꯊꯨꯝꯕ ꯑꯈꯥꯕ ꯑꯁꯤꯟꯕ ꯑꯌꯥꯛꯄ ꯑꯐꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯂꯣꯏꯅꯃꯛ ꯍꯧꯗꯣꯛꯑꯒ ꯇꯥꯏꯕꯪ ꯄꯥꯟꯕ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯆꯥꯕ ꯊꯛꯄꯁꯤ ꯇꯝꯕꯤꯔꯒꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯍꯧꯗꯣꯛꯈꯤꯕ ꯏꯃꯥ ꯂꯥꯏꯔꯦꯝꯕꯤꯅꯤꯀꯣ ꯑꯗ ꯃꯁꯤꯁꯤꯗ ꯃꯥꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯃꯁꯤ 12 ꯂꯨꯀꯣꯏ ꯑꯃ ꯇꯥꯛꯄ ꯆꯥꯂꯨꯛ ꯑꯃꯅꯤꯀꯣ ꯁꯦ ꯀꯩꯅꯣꯁꯤꯅ ꯑꯩꯈꯣꯏꯒꯤ ꯆꯤꯡꯅꯤ ꯆꯐꯨꯁꯦ ꯃꯁꯤꯅꯤꯀꯣ ꯌꯥꯝ ꯂꯨꯕ ꯂꯥꯏꯅꯤ ꯁꯤꯗ ꯂꯩꯕ ꯂꯥꯏꯁꯦ ꯃꯃꯤꯡ ꯇꯣꯉꯥꯟ ꯂꯩꯈ꯭ꯔꯦ ꯌꯥꯝ ꯂꯨꯕ ꯂꯥꯏ ꯑꯗꯒꯤ ꯁꯤꯅ ꯀꯩꯅꯣꯅꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯡꯊꯣꯡꯗ ꯂꯩꯔꯤꯕ ꯂꯥꯏꯁꯤ ꯂꯩꯈ꯭ꯔꯦ ꯃꯥꯒꯤꯁꯨ ꯑꯩꯈꯣꯏꯒꯤ ꯑꯦꯂꯀꯥꯁꯤ ꯂꯧꯊꯣꯛꯄ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯆꯥꯂꯨꯛ ꯑꯃ ꯂꯥꯏꯌꯦꯟ ꯇꯥꯏꯕꯒꯤꯗ ꯁꯤꯅꯤꯀꯣ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯅ ꯁꯤ ꯂꯥꯛꯀꯅꯤ ꯁꯤ ꯑꯗꯒꯤ ꯃꯊꯪ ꯁꯨꯝ ꯂꯥꯛꯄꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯁꯤꯅ ꯕꯤꯕꯥꯀꯥꯒꯤꯁꯦ ꯑꯩꯈꯣꯏꯒꯤ ꯂꯨꯛ ꯑꯃ ꯇꯥꯛꯀꯅꯤ ꯕꯤꯕꯥꯁꯤ ꯋꯥꯠꯇꯅꯕ ꯃꯁꯤꯅꯤꯀꯣ ꯑꯅꯥ ꯑꯌꯦꯛ ꯂꯩꯇꯅꯕ ꯌꯥꯏꯐꯔꯣꯟ ꯑꯣꯏꯕ ꯅꯍꯥꯟꯋꯥꯏ ꯍꯥꯛꯇꯛꯀꯤ ꯃꯇꯝꯗ ꯕꯤꯕꯥꯗꯒꯤ ꯕꯤꯕꯥꯂꯦꯟ